ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯦꯕ ꯏꯁꯤꯡ ꯊꯨꯝꯗꯣꯏꯁꯦ ꯑꯇꯩꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯀꯩꯀꯥ ꯂꯣꯏ ꯏꯁꯤꯡ ꯊꯨꯝꯃꯦꯕ ꯌꯦꯡꯉꯨꯀꯣ ꯑꯩ ꯎꯠꯂꯛꯀꯦ ꯁꯤ ꯃꯌꯥꯝ ꯂꯩꯁꯦ ꯁꯤꯁꯨ ꯏꯁꯤꯡ ꯊꯨꯝꯕꯩꯅꯤꯗꯣ ꯁꯣꯝ ꯁꯥꯏꯗꯁꯦ ꯏꯁꯤꯡ ꯄꯨꯡꯊꯨꯝ ꯊꯨꯝꯃꯤꯗꯣ ꯁꯣꯝꯗꯩ ꯍꯜꯂꯁꯤ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯍꯟꯕꯒꯤ ꯂꯝꯕꯤꯅꯦꯕ ꯁꯤꯁꯤꯅ ꯑꯗꯣ ꯇꯜꯂꯗꯤ ꯁꯣꯝꯗꯩ ꯍꯟꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯂꯥꯛꯄꯅ ꯁꯣꯝꯗꯩ ꯂꯥꯛꯑꯒ ꯍꯟꯕꯅ ꯁꯣꯝꯗꯩ ꯍꯟꯕ ꯁꯤꯁꯤꯅ ꯂꯝꯕꯤꯁꯦ ꯈꯔ ꯀꯣꯝꯃꯦꯕ ꯐꯖꯔꯦ ꯂꯝꯕꯤꯁꯦ ꯊꯨꯝꯅꯦ ꯁꯤꯁꯨ ꯃꯤ ꯌꯥꯝ ꯉꯥ ꯐꯥꯅꯩꯁꯨ ꯑꯁ ꯕꯥ ꯐꯖꯅ ꯊꯨꯝꯃꯦ ꯂꯩ ꯂꯝꯕꯤ ꯉꯔꯥꯡ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯆꯠꯄꯗ ꯇꯧꯕ ꯉꯁꯤꯅ ꯁꯣꯝꯗ ꯂꯥꯛꯄꯗ ꯐꯖꯅ ꯊꯨꯝꯃꯦ ꯉꯥ ꯃꯌꯥꯝ ꯐꯥꯅꯩꯁꯨ ꯏꯁꯤꯡ ꯈꯨꯊꯨꯝꯁꯦꯀꯣ ꯂꯝꯕꯤ ꯑꯝꯇ ꯎꯗꯦꯕ ꯁꯤꯅꯦ ꯌꯥꯝ ꯂꯨꯏꯁꯦ ꯉꯥꯡꯈꯩ ꯑꯗꯨꯝ ꯊꯧꯕ ꯂꯝꯕꯤ ꯑꯣꯏꯔꯁꯨꯀꯣ ꯅꯂꯥ ꯀꯗꯥꯏꯗꯅꯣ ꯖꯀꯤꯡ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯈꯪꯗꯕꯅꯤꯅ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯤꯗ ꯊꯧꯕꯁꯦ ꯑꯗꯨꯗꯒꯤ ꯃꯔꯛꯇ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯔꯥ ꯀꯥꯔꯟ ꯇꯥꯕ ꯄꯣꯠꯅꯦꯕ ꯁꯤꯗꯣ ꯖꯀꯤꯡ ꯂꯩ ꯑꯁ ꯃꯤꯟ ꯌꯥꯎꯗꯦ ꯖꯀꯤꯡꯁꯦ ꯁꯤꯗ ꯊꯧꯗꯕꯁꯤꯗꯅꯦ ꯕꯨꯛ ꯂꯥꯎꯅ ꯒꯥꯔꯤꯁꯦ ꯏꯁꯤꯡꯗ ꯇꯛ ꯂꯥꯎꯅ ꯂꯨꯞꯈꯤꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯆꯪꯈ꯭ꯔꯗꯤ ꯑꯃꯨꯛ ꯊꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯤꯅ ꯑꯁ ꯖꯤꯡ ꯂꯥꯎꯋꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯥꯝ ꯁꯥꯡꯕꯅꯦ ꯍꯥꯏꯕ ꯊꯨꯝꯃꯤꯁꯦ ꯀꯣꯅꯔ ꯒꯣꯂꯥꯏ ꯑꯃ ꯊꯦꯛꯂꯛꯈ꯭ꯔꯕꯅꯦꯕꯁꯦ ꯁꯣꯔꯣꯛꯁꯦ ꯀꯗꯥꯏ ꯖꯒꯥꯗꯅꯣꯁꯦ ꯊꯤꯔꯒꯅꯦ ꯊꯧꯔꯤꯁꯦ ꯁꯣꯝꯁꯨ ꯑꯁ ꯁꯣꯝꯁꯨ ꯊꯨꯝꯅꯦ ꯌꯦꯡꯉꯣ ꯌꯥꯝ ꯁꯥꯡ ꯊꯨꯝꯃꯦꯕ ꯁꯣꯝꯁꯨ ꯐꯖꯔꯦ ꯁꯤꯗꯤ ꯏꯃꯥꯏ ꯄꯦꯝꯃ ꯖꯀꯤꯡ ꯂꯩꯕꯤꯔꯝꯗꯕ ꯁꯤ ꯂꯩꯗꯤ ꯂꯩꯕꯅꯦꯕ ꯁꯤ ꯖꯀꯤꯡꯁꯦ ꯀꯥꯏ ꯖꯒꯥꯗꯅꯣ ꯑꯩ ꯚꯥꯞ ꯑꯣꯏꯗ꯭ꯔꯦꯕ ꯑꯝꯇ ꯊꯧꯈꯤꯒꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯋꯥꯠꯂꯦ ꯑꯁ ꯃꯤꯍꯨꯟꯒ ꯌꯥꯎꯗꯕ ꯖꯒꯥ ꯌꯥꯝ ꯌꯥꯎꯋꯤꯗ ꯊꯧꯕꯁꯤꯗꯅꯦ ꯈꯣꯡꯌꯥꯗꯒ ꯐꯥꯎꯕꯤꯅꯦꯕ ꯏꯁꯤꯡꯁꯤꯅ ꯊꯦꯡꯉꯛꯄꯁꯦ ꯒꯣꯔꯣꯡ 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 ꯀꯥꯏ ꯋꯦꯞ ꯂꯥꯛꯄꯗꯣ ꯁ꯭ꯋꯥꯏꯗꯩꯗꯤ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯁ ꯂꯥꯟꯗꯤ ꯂꯥꯟꯊꯣꯔꯛꯑꯦ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯌꯦꯡꯕ ꯆꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯧꯔꯤꯕ ꯏꯁꯤꯡꯗꯨꯅ ꯀꯨꯝꯃꯒ ꯀꯗꯥꯏ ꯏꯁ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯕꯅ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯆꯤꯡꯁꯤꯡꯉꯥꯟꯕꯤꯁꯤꯗꯤ ꯋꯥ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯗ ꯄꯄꯥꯗ ꯑꯝꯇ ꯌꯦꯡꯉꯣꯗꯅ ꯃꯔꯝ ꯃꯣꯛꯄꯦ ꯑꯃꯈꯛꯇꯪ ꯑꯗꯨꯝ ꯆꯥꯝꯃ ꯂꯩꯗꯣꯏꯔꯣ ꯑꯃꯗꯪ ꯂꯧꯈꯠꯂꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯈ꯭ꯔꯦꯗ ꯆꯤꯡꯁꯤꯡꯉꯥꯟꯕꯤꯁꯤꯗꯤ ꯏꯁꯤꯡꯒꯁꯦ ꯊꯤꯡꯖꯤꯜꯂꯒ ꯍꯩꯄꯥ ꯍꯥꯏꯁꯤꯅꯤ ꯑꯆꯥꯡꯗꯣ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯅꯪ ꯃꯃꯥꯗ ꯄꯤꯁꯜꯂꯣ ꯃꯥ ꯂꯣꯏꯔꯦ ꯄꯤꯈ꯭ꯔꯣ ꯏꯁꯤꯡ ꯊꯥꯗꯣꯛꯄꯩ ꯇꯥꯏꯃꯤꯡ ꯅꯨꯡ ꯌꯧꯔꯕ ꯍꯩꯈ꯭ꯔꯕ ꯅꯣꯏ ꯇꯧꯕꯁꯦ ꯅꯪ ꯊꯥꯗꯣꯛꯑ ꯑꯗꯨꯝ ꯊꯝꯗꯥꯏ ꯅꯪꯗꯤ ꯀꯣꯟ ꯐꯦꯡꯕꯗ ꯊꯝꯃꯤ ꯆꯥꯝꯕꯗꯣ ꯑꯗꯨꯝ ꯀꯣꯟ ꯊꯝꯃꯤꯉꯥꯏꯗ ꯑꯗꯨꯝ ꯑꯣꯔꯣ ꯇꯥꯍꯜꯂꯝꯃꯒ ꯑꯗꯨꯝ ꯊꯝꯕꯅꯦ ꯅꯆꯥ ꯅꯨꯄꯤꯗꯤ ꯌꯦꯡꯉꯣ ꯊꯝꯕ ꯌꯦꯡꯉꯣꯁꯦ ꯑꯩ ꯇꯥꯛꯄꯤꯕ ꯍꯩꯅꯤꯅꯦ ꯃꯔꯝ ꯃꯣꯛꯄꯤꯁꯤꯁꯨ ꯍꯨꯝ ꯇꯧꯗꯣꯔꯦ ꯀꯣ ꯍꯨꯝ ꯇꯧꯗꯣꯔꯦ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯇꯨꯝꯈ꯭ꯔꯦ ꯆꯠꯂꯨꯒꯦ ꯍꯩꯇ꯭ꯔꯦ ꯑꯃꯨꯛꯀ ꯕꯥꯏ ꯍꯜꯂꯁꯤ ꯃꯣꯠꯂꯦ ꯌꯨꯝ ꯉꯍꯥꯟ ꯁꯥꯔꯚꯤꯁꯤꯡ ꯆꯠꯂꯨꯕꯗ ꯌꯥꯝ ꯅꯥꯜꯂꯝꯅꯦꯕꯀꯣ ꯒꯥꯔꯤꯁꯦ ꯑꯗꯣ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯌꯥꯗ꯭ꯔꯦ ꯄꯣꯟ ꯃꯣꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯣꯡꯁꯦ ꯈꯔ ꯂꯦꯞꯄꯦ ꯁꯤꯗꯩ ꯅꯣꯡ ꯍꯥꯡꯕꯤꯔꯗꯤ ꯐꯅꯤ ꯊꯕꯛ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯅꯣꯡꯁꯦ ꯑꯗꯨꯝ ꯆꯨ ꯂꯩ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯨꯞ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯄꯩ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯃꯦꯟꯁꯤꯡꯗꯣ ꯅꯥꯀꯟꯗ ꯊꯣꯟꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯨꯈꯤꯒꯦ ꯁꯤ ꯒꯥꯔꯤꯁꯦ ꯊꯥꯎ ꯌꯥꯝ ꯆꯥꯏꯑꯦꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯒꯥꯔꯤ ꯊꯥꯎ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯊꯥꯕꯤꯔꯛꯄꯩ ꯋꯥꯟꯁ ꯑꯒꯦꯟ ꯌꯨꯝꯗ ꯊꯦꯡꯅꯔꯁꯤ ꯍꯣꯔꯦꯟ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯅꯧꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯏꯟ ꯑꯦꯗꯚꯥꯟꯁ
ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣꯝ ꯎꯠꯀꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯅ ꯑꯩ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯍꯧꯔꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯋꯦꯠꯇꯣ ꯀꯌꯥꯝ ꯑꯣꯏꯔꯒꯦꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ 84 kgꯗꯒꯤ ꯑꯩꯅ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯍꯧꯕꯅꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯐꯥꯔꯁꯇ ꯁꯤꯗ ꯀꯅꯥ ꯂꯩ ꯌꯥ ꯑꯁ ꯀꯅꯥꯅꯣ ꯁꯤꯗꯤ ꯑꯩꯁ 시부 까나노 kaya nang chayda kaya sa puno to bo kudam lo ya yan 파제 예빈디가 남매 자체 비제 와우 어떻게 돼요 야yan 파제 yan 파제 yan 파제 ay matagal ka wala pa private yan adu kaino adu bu kaino ay ya di brush tawda di aroy nang asya pa sa iya si di wow private yang dui da aga bu ki jahan yang mo wow singarang abi mana roi chakhaya mi ni wow pa sa iya abi ma ju pa sa iya अबे मुझे फजे है रगा निगाई दी बा चला ला बाय ओपा मोय नि बाय जी ठीक है ना ओ आइदी अबे मने चेली दो साना के हाइबे नि ना पमदि नि ओ यारे ai wet on cái tàu tôi gì cấp phát được cái siêu rẻ ngạc trắng này là cái ngasi tôi mấy ô là cái cái ai xa cái cảm tân luôn thuộc cái đó là cái xì xa chứ mà mi ơi về mấy môi là nó hơi môi mèo này ai cái nữa ai xa họ rồi cái tay này gì cái đây gì vậy rồi xì cái gì anh đang hàn hay Instagram đó hăng một đó xì cái Amazon đó hăng ở mấy vậy si 325 pidana Amazon da si 200 ka 89 chai da phangeba ai myam ti wa da number link khapangge myam du check out to man myam nu si ne du ga hausem hau ne ko du ma gi sida ingredient myam lai re pha ba phatta ba du di khang de we hau we be lai ru ne si je try to ni ga di Instagram link description da hapamage check out to ro myam ai si wen thak tu ne yam hau we like to we sina chang ga ngak tang pam ba da xa rồi đấy bên bên một khát thằng W rồi đấy xa rồi xa hay rồi cái gì moment of truth âm cái này đấy ai dễ numit kia ni một chỗ mà ni numit contra mà pan ni phu một chỗ mà ni anh walk out to dép tên tao rồi chứ bộ rồi gì cái gì không hợp tí tuồng ấy tại lười lột thuộc đấy cái gì all là gì 78 là 79 là gì xí lấy đấy xí ai 40 days workout to ka ne another 10-20 days samga to ga di ko so aina pa mi je 70 swai da lai bne ai gi normal oi ga duisna 60 ga 8 to oi de ne ko to 68 70 or ko dum yang kang ne ana 70 swai da tham na ho na du ne masini ready oi re zikna coffee je test or ji mak le re manong kun sim nya nang ko la manong kunung si lai tre bảo mì tạo thuộc cái này không có ăn một tuần vậy nhỉ nông có nông gì lùi dễ nông xìa thì nó không phải đam cái cao hay cái không được coi gì xin cái đến nhau rồi yeah hi cheers ma'am si anh là coffee một thập bôi gì có workout tom đây là coffee thập energy am pi rồi không ra aduna coffee jong thakpa one da sigi coffee na
ꯀꯩꯕ ꯕꯕꯜꯁꯇ ꯊꯣꯛꯂꯛꯄꯗꯩꯀꯣ ꯃꯣꯏ ꯍꯥꯎ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯃꯥꯖꯣꯟ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯃꯥꯖꯣꯟ ꯀꯅꯥꯅꯣꯝꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯗꯣ ꯑꯃꯥꯖꯣꯟ ꯐꯪꯉꯦꯅ ꯕꯥ ꯈꯨꯍꯥꯎꯁꯦ ꯕ꯭ꯂꯦꯛ ꯀꯣꯐꯤꯅꯤꯅ ꯕ꯭ꯂꯦꯛ ꯀꯣꯐꯤꯒꯤ ꯑꯈꯥꯕꯗꯨꯗꯤ ꯑꯗꯨꯝ ꯈꯥꯅꯦꯕ ꯑꯗꯨꯗ ꯃꯥꯏ ꯐ꯭ꯂꯦꯕꯔꯁꯦ ꯃꯅꯝꯁꯤꯅꯦꯕꯀꯣ ꯈꯨꯅꯨꯡꯁꯤꯕꯅꯦꯕ ꯁꯤ ꯂꯩꯔꯦ ꯀꯟꯇ꯭ꯔꯤ ꯕꯤꯟꯁꯀꯤ ꯁꯤ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇ꯭ꯔꯤ ꯕꯤꯟꯁꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯀꯟꯇ꯭ꯔꯤ ꯕꯤꯟꯁꯀꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯎꯋꯦꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯌꯥꯎꯔꯦ ꯃꯌꯥꯝ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯔꯣ ꯂꯩꯕꯤꯔꯣ ꯑꯩꯒꯤ ꯂꯤꯡꯛꯇꯩ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯈꯔ ꯐꯪꯉꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯩꯒꯤ ꯂꯤꯡꯛꯇꯩ ꯂꯩꯕꯤꯌꯣꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯦꯅꯤꯋꯦꯁ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯈꯜ ꯅꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯍꯥꯎꯁ ꯇꯨꯔꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯅꯝꯒꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯔꯤ ꯁꯨꯇꯤꯁꯦ ꯁꯨꯇꯤ ꯐꯪꯉꯒꯁꯨ ꯍꯧꯖꯤꯛꯁꯦ ꯐꯔꯛ ꯇꯥꯔꯤꯕ ꯑꯗꯨꯒꯤꯅꯤ ꯀꯩꯒꯤ ꯐꯔꯛ ꯇꯥꯏꯅꯣ ꯀꯩꯅꯣ ꯁꯨꯟ ꯈꯪꯒꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯕꯥꯏ ꯕꯥꯏ